ngasi numida waram phongkiba tongan manipuri siphongsing amasung thokiba thawdo wathoksingdagi maruoibi I pausing miyamda thamjagi ahanbada kangla pawdigi lokosaraga commando singda nongmei kapsilamle ngasi ayuk pung 12 makhairam tabara Thoubal district ki additional SP Ops wangkhomba okramsana lusingba kangbu amana Morehgi mafam khrada khongna patrolling satlingaida motorbike tongduna lakpa naha ani khamna hairubada nongmei kapsilamlaga senkre aduba asu apandi yahudre Commando sing aduna sumakoi ani bufana batanaki sakhangdaba mi ani duna tonglakiba motorbike adu tushinbadagi gari edu hondoklamlaga mi ani edudi singi asong mafamgi khudong saba lawraga nanthokre hari makatana police sing aduna makoi ani bufana naba honaki edu bufabadi ngamhodre hari amaromdana miyo ama phukibagi mayokta NH 37 matam khara thinglure ngase pung 10 makhairam tabada jiribam manipur amadi Zirigat asamani ki ngamkhaigi thong mathakta zirigat ki myam horaktuna zirigat ki makhonagar gi wahekpa anur husin kauba miyama jiribamgi kalinagar ama tamthina phurakle haibki wahodagi zirigat ki myamna lambi te tholaktuna national highway kuntraga tare matam khara thinglure adubu jiribam police amadi zirigat police na matam sana laktuna khosaunaraba miyamga wakal taminaduna irang adu nemthaki amadi thinglamba lambi du sangdokre soklaba Amar Hussein phongdokibagi matungina makhoi miyo ahum jiribamgi kalinagar kwa hekpa satli aduga ngasisu makhatana satpada miyo ikhrana mak furakibani mangona furakiba miyo singadugi mathakta serak pibiwaki tungda jiribam police na soklaba miyo jiribam hospital layengna pukrahari amaromda kalinagar gi lekai digi phong pawgi matunginadi ngarang Amar Hussein kwa hekpada electric line sing thadalamba leki aduna sawbadigi phukibini hainisu phongdorakhi hari amaromdana Nupi singna hidak managi polam sing sejanabana angang oiba ngamdabagi sang wanghanbagi report laire Dr. S. Ranjan Health Minister Dr. Sapam Ranjan haikre Medical Education ki Directorate ama lingnaba State Cabinet na laukiba warep asina health care ga mari leinaba mai masing tambar sauna kanaba piba ngamlagani wafam sing asi lenga ki makhada salaiba lamphel da leiba College of Nursing lingkhat ki basai taragani thoi mapung pharakpagi mapok kumon thoram da magna haikibani College asida BSc Nursing ki ahanba semester tamlibi mahiroi sing wasak lobo yauna college asigi multipurpose hall da pangthokiba thorama du Minister Ranjan Nursing ki lamasida khongda aduna nursing care gi loksing lairaba singna sinpham asi thadokuna atoba sinpham le sangi haibigi wakalun thadokpiu haksel gi lamda nursing na lawriba thaudang sing thaningai oiba yamna maru oiba amadi sakthoksaningai oiba sinpham amani Miyoiba mana pokpadagi horaga aroibagi hiptalamdai fawba nursing gi asobu mating sangi nurse asi nursing care gi lamda hena khumang sokshin bana mapalamda leiba analeng sangsingna lamda masigi nursing bu apamba thamlak leki minister makha taraduna isterasi de hidak managi potok sing sejinabagi sang nomu nomagi hengalagri basi thinghodrabari sai khragi matungda sauna mangjablakani maru oina nupi oibisingna hidak managi polam sing sijinabana angang oiba ngamdabagi sang wonghanbagi report laire isa na wakal taadun apaba khunai ma puthoknaba punohona mina saiki thoramadu health director Dr. K.S. Sasikumar amadi College of Nursing ki principal Dr. L. Surbalasu sarugyaki amaromnana Morehgi ICP manak amadi Sabungkhok khunou du Kuki militant singna nongmei round kya kapsilakhre Indo-Myanmar border town Morehgi integrated checkpost ICP yoramdari sakhangdaba Kuki militant ni singnaba singna nongmei round kya kapagi makol tanakre thawdo singa se pung 10 ga makhairam tabada Indo-Myanmar border bypass lambi ICP manaki sarukta nongmei kapagi makol kya kunja singna tanakibani nongmei kapagi makol adu tabadagi nahan makai mapum atuda nahandagi hauna lairakhiba Moreh Police Special Commando mangasuba MR IRB amadi Central Force na sangsinduna thi humbagi thabuk sadakhe amaramda Moreh da combined force in operation sathabaduda Kuki nupi singna makhoi du otpi naibire makhoi bukan biu haina AR post mamangda lairakhiba du ngarang wari sanaraba matung yanabadagi masa gi mayumda hanakre nakala maramda ngarang numidang pung 8 ga makhairam tabada Imphal East District ki manung chanba Sabungkhok khunou du Kuki militant nungmei round manga taruklom kapsilakhre sakhangdaba Kuki militant singaduna kaunai singthak amasung tuisin Kuki village ki mathakdagi Sabungkhok tamna nungmei round manga taruklom kapsilakhibani laibok phabri nungmei kapsilakhiba aduda miyoyamata aso open yawkhibagi pawdi leiti khulngak liba volunteers singi maikei digisu handuru nungmei kapkhibagi paw leiti haidinisu pawsida makhatana phongdorakli amaromdana Kuki singsu maithiba pina bohona si setmilon su fogana bohona si MLA Santi
Kuki sing su maithiba pinaba honasi tha taru kuki phurumna mitei singi mathakta sathaba irang asina maram oiraga hiram kyara sugolaba Manipur puna support tawminaduna fukatnana bohona minasi haina moirang AC gi MLA Thongam Santina phongdokre wapum singa si MLA Thongam Santina mahaki kendra da pekhat tungan bathabak sing yengsin besatpada mangna phongdokhibane mangna makha taraduna Manipur si isana sujaraga lawu singu tawraga hingjaba lawmi singna ayamani adubu tha taru si hiram kudimakta lana sina maram oiraga sotakre aikoina haujik sa thariba lana si mai pakna bokhona da basu yadi amaromda similon su fagathan da yadi maramaduna aikoina tha taruk sothaduna leiruraba Manipur si thabak pang yabasingna pangbiraga sothariba Manipur si amuhana fukatnaba hotna minas hainu sumangna phongdokhi amaromdana Defense Minister na popi pambi sing Air Force sejanaduna manghangani phongdokhibadu athubura thabakto ontho committee Union Defense Minister Rasna na hokibo October Manipur gi mafam khra thari ba popi pambi sejanaduna manghangani haina phongdokibu wapum madu athubura thabak oina pangtho masida state lenga na center akan mamong na taksin biu haina khangabok te laiba club singa madi mera pai bising apex body ama oiriba khangabok joint coordinating committee gi maikedi gi phongdorakli ngasi khangabok te laiba committee si office ta pangthokiba pawgi mifma mada committee si gi convener khundrakpam Bishal mangang hakibada haujik sathariba kangluki lan si tha taruk mapung phajinkhre masigi tangta bu orisin ama purakpagi mami su udri lan si Kuki narco terrorist na popi thadana madurigi phonglakpa yamlaba senpham singna apaba makhal gi khulai kya laisilaba matung mitei singna landaba madi Manipur thugaina ba sinbani haibasi punamangna khangnarabani karigumba sayesi gi oinasu popi gi lawro asilu Lokrabadi, Satharibu Lal Sidamadi, Manipur Apun Bigi Saktam the Hena Satiba, Sating Lakadabana, Istelangana Union Defense Minister Akan Mamona Taksinduna, Poppy Loktringi Mamang the Mangana Bohanabu, Defense Minister Pungo Kibuapa Madu Tabakto Ontopiu Natrabadi, Kangabok Joint Coordinating Committee Makedi Manipur Lady CSO Singa Loinaduna, Kongzang Kasang Silaganaki. Makasa Tarakpo and Sifong Kiba Kangla Pau editorial Mam Tamzage. Moreh khaktanatana Kuki singna namna khundaba mafam singdasu operation sathaba mathautai Bharat ki mathakta Kuki terrorist singna lal hauduna Manipur gi manungda separate administration ki demand tawriba sing lakshnana bohona bra central government amadi state government gi maikedi terrorist sing gi mathakta lanmi gi mapangal sejanaba mathautai Bharat ki apunwa saktam thugaina ba lan sathariba sida mapaleba ki khud yawi haiba central government gi lusingba singna khanglaba wapam oibana Mapanigi Huralonada, Indo Myanmar border Lanchinura Sankshilaki Kulai Paiba Theorising T Duna Fokat Pamatautai, Loinana, Langaka suspension of Operation Sus at Hariba Sin Kuki Zogi Kulai Paiba Lahulup Sing Yauna, Kuki Kulai Paiba Puna Lahulup Nifugamanga Romadugi Lusing Bamadi, Gather Singi, foreign migrant. Kayamyamna Yawagi Haiba the verification Satabasumi, Amaramda, Myanmar Gilanmigi. Lengak military junta ki mathakta lalhau sathariba PDF ki mathakta Myanmar military lengan operation sathaduna hat pamadi phaba punbegi thabak satharakibadegi lanjenar khibasing state sida sangjapam piriba dugi marakta su PDF kayam yamna yawbagi haibada amamam to oina verification sathapam thui verification sathabada saklot pa Kuki terrorist yorama tholabadi lokatpham thokpa logi ba thabak sing lokhalo Moreh the law and order ngak sen bagi mathau toriba Manipur police ki SDPO anan Kuki terrorist na minung si amata yawdana lumlaga numai sniper na kaptana hat ki ba dudagi center amadi istelengana mapamatur ahenba force thajinduna miat pasing phana ba coming operation sathari Moreh the coming operation sathari ba sikum sin Kuki zo terrorist singi base camp natragana liberated zone gumna maning tamna operate toriba mafam sing Chusampur Phezol Kangpokpina sing mafam sing nasu coming operation sa tharabati terrorist sing line election ngamani sin Kuki zo narco terrorist sing lamdam sita narco warfare sa thabadagi hendok tun leba sigi manungda makoi goeba separate administration natragana nation ama semna bagi demand tawduna miat mipungi war crime sing sa thariba si line lawu yadabo wathokni Kangpokpi district ki manungsan ma national highway Imphal Jiri lamigi Kotland na Kuki terrorist na tholakuna miyoibana hingbada nomagi tangai phadana sangraba yadraba petroleum products sing yauna sanathanaba pulam sing puslakpa truck sing da attack tawduna apan ma pibigi thabuk sing satharaba phawwa mafam adu security force sing sangduna takthokna ba honadaba simak lebak thibani amana national highway Imphal Dimapur lambigi Kangpokpi area da lamen tu hen ma Kuki sing na Broket Sataduna, Miami Hingbigi Hakta, Sound Sinari.
Lamen tuyan Kuki sing na miyam gi mathakta tha taruk hena sa tharakliba crime sing laksana na bhona bigi mahut ngak ki oibu wa ngang duno leibidigi sin Kuki zau narco terrorist sing na lainga amalai haiba kaukthokuna miyambu maning tamna ot naibigi thabak sing leptana sa tharakibani Kuki sing na sathaba war crime sing da babu oina barat amadi state lenga kilo sing ba sing wadi lila sanaba amadi isai sakpa sing di babok yawdrabadi lila sananing isai sakpa sing su isai sakpa pamde matau sum na saknai revolution basing na babok oibidigi Kuki terrorist na mga haigatpadigi hendoktu na laibak mundu na laugi hairakpada ngakpham thokte adubo lenga kusing na matam sangna mang duna lairakiba adu thengna mikap tholakpada misi mina mikap mirau kolna nilam khibadigi mi phatta lamen tuyan basing thiba horakiba sidanga sige mari tungi mirol na makoibu kadai phabu ngakpi ngamgadagi haibadu khan thaningai oi hainsu pausta makatana palakli amaromdana Internet phangdabagi mayokta ansamna satharibi economic blockade asi lebak thibani Dipu Gangmai Hill Area Committee gi chairman Dingang Gangmai Allies Dipu na hokip irai numitagi hauduna All Naga Students Association Manipur ansamna state government irang asigi mari lena internet ki athingmu thambigi mayokta National Highway anida sathariba matam kaktabi economic blockade asi yamna lebak thibani haina phangdokre Dipu na maki X post over message amada ansamna sathariba matam kaktabi economic blockade asina state asida thoklibi irang maram oiraga singa masum tamna lariba praja miyamna nongmada sangdaba yadraba polam singi awaba mayuknari sera asida asigumba economic blockade asina asoba sapu ama piduna singa masum tamgi praja singna khamthengna awaba pire mangna hai housing state government state asida internet ki athingba thamliba si thoklibi irang asiga mari yamna laine Irang hek nem thabaga lenga nasu internet ki athingba matam gi oina laukthok tuna lakhibani adubu internet pu masagi ta oina khanduna kanglup ani yengthina gadaba comment amadi kanglup singda sokpa yaba post yamna thagat narakpana maram oiraga nem tharuraba irang asi hek kan khalakpagum thokwanba matawosina maram oiraga state government tangai fadana internet ki athingba si matam gi oina sangdok tuna lakli asigumba phibam si yenglaga ansamna housing satharibi economic blockade asi singa masum tamgi praja singna wari basi yenglaga khudakta handokpham thoi amadi economic blockade asi handu o haina magna ansamda apal tawri loisilakpo ina to papom na Mizoram amasum Chhattisgarh ki election campaign nga solution kre Zoram thanga gi campaign Manipur kaibi yabagi wapum ngangba leptri November 3 pangthok kadariba Mizoram amasum Chhattisgarh assembly election gi campaign ga sinumidang wairam pung taruk ta loisin khibaga loinana state ani asida security gi akanba section thorang so lokhat pau kradi amaramda Mizoram gi tam ahumlak minister oiriba Mizo National Front ki lusingba Zoram thanga na pangthok kadariba election asigi mari leinana aizol gi mapum kyada street corner meeting sing pangthok tuna housing Manipur state ta thokliba kangluk irang asi Panduna mahana Manipur gi lanjenduna Mizoram da sedang pamlauri basin Kuki community singi favor wangang duna mahana MNF ki oiba political gi khudong saba lawbuga loinana center amasu Manipur da lengang pairiba BJP gi sasan bu hunduna ngang mamadi maru oina Manipur gi chief minister Biren gi mathak sai thang mamadi Manipur da thoklibi irang se CM Biren matik sada badagini haiba wapam phongdoktuna mikhala sida MNF na mai pakna bonari Mizoram gi oina pangthok kadoribi assembly constituency nifu gi mikhala sida punna candidate chama ga humdraga marina nomination file tokhi aduga ruling MNFT kendra nifu makta makoi gi mirep sing thadori hairibe election asida punna voter lakh nipan gi lising yang khai ga mathoi ga sani ga maudraga mangana polling station lising amaga sani ga humdraga taruk ta vote thadagani masigi manungda lakh mari ga lising taraga ni thoi ga samapan ga humfu ga mapanna nupa voter ne duga lakh mari ga lising kunthra ga nipan ga samapan ga kun ga mangana nupi voter ni sumna tagi voter amana third gender ni election asida BJP gi oina candidate kun ga humdoi amadi Aam Aadmi party gi candidate marina nomination file tawkiba ga loinana independence candidate kun ga taret amasum ZPF gi candidate nifuna nomination file tawkiba sulekre Mizoram gi chief electoral officer na thadorak pas chirul amada election asida punna voter lising ani ga sutnugi yang khai ga nipan na mayum dagi vote thadagani aduga voter lising tare ka samri ga maudra ga tare na postal ballot thadagani hansu pawus na makhatana su palakli aduga hausi ko ina di meyam pawus su matang se lusinjarage amasu meyam punna no update ngamina senasu channel su gi mekeri gi meyang mafam su makhatana su thamjari